ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯇꯦꯟꯕ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯤꯔꯝꯅꯤꯗ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯤꯔꯝꯅꯤꯗ ꯕꯤꯇꯝꯗꯨ ꯑꯌꯨꯛꯀꯤ ꯋꯥꯜꯀꯤꯡ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯦ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯈꯕꯔ ꯄꯥꯔꯤ ꯃꯍꯥꯛꯅ ꯈꯕꯔ ꯑꯁꯨꯝ ꯄꯥꯔꯛꯄꯗ ꯍꯤꯡꯈꯣꯜꯒ ꯀꯣꯟꯅꯅ ꯌꯨꯝ ꯑꯃ ꯌꯣꯟꯖꯔꯤ ꯍꯥꯏꯅ ꯊꯥꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏ ꯃꯃꯥ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯌꯨꯝꯒ ꯀꯣꯟꯅꯅ ꯍꯤꯡꯈꯣꯜ ꯑꯃ ꯌꯣꯜꯂꯤꯅꯦ ꯀꯥꯟꯅꯗꯦ ꯃꯁꯤ ꯂꯧꯍꯧꯅꯕ ꯇꯧꯔꯁꯤ ꯍꯩ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯗ ꯃꯈꯣꯏꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯌꯣꯜꯂꯤꯕꯅꯣꯗꯣ ꯑꯝꯇ ꯈꯪꯈꯤꯁꯤ ꯍꯦꯛꯇ ꯇꯥꯕꯁꯨ ꯐꯠꯇꯦꯕ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯏꯕꯥꯏꯒ ꯄꯨꯟꯅ ꯆꯠꯂꯒꯦ ꯑꯗꯨꯒ ꯌꯨꯝꯕꯨꯗꯨꯒ ꯎꯅꯔꯒ ꯀꯔꯤꯅꯣꯗꯣ ꯍꯪꯉꯨꯔꯒꯦ ꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯕꯤꯇꯝꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯡ ꯕꯤꯇꯝꯒꯤꯅ ꯃꯕꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯗꯨ ꯂꯩꯅꯕꯒꯤ ꯋꯥꯐꯝ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯗꯨ ꯌꯣꯟꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯐꯖꯔꯕ ꯃꯊꯣꯟ ꯑꯍꯨꯝ ꯋꯥꯡꯕ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯄꯗ ꯕꯤꯇꯝꯒꯤ ꯃꯕꯥꯏꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯕ ꯍꯥꯏꯔꯛꯈꯤ ꯍꯩ ꯉꯥꯏꯈꯣ ꯅꯪꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝꯁꯤꯕꯨ ꯀꯔꯝꯕꯅꯣꯅꯦ ꯍꯩ ꯏꯕꯥꯏ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯑꯣꯏꯔꯝꯃꯗꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯑꯒ ꯌꯨꯝ ꯍꯤꯡꯈꯣꯜ ꯌꯦꯡꯕ ꯂꯥꯛꯀꯅꯦꯅ ꯍꯥꯏꯕꯗꯨ ꯁꯣꯝ ꯑꯣꯖꯥ ꯍꯣꯏꯁꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯪꯉꯛꯄ ꯑꯗꯨꯗ ꯕꯤꯇꯝꯅ ꯑꯧ ꯍꯣꯏ ꯃꯥꯅꯦ ꯌꯨꯝꯁꯤꯔꯣ ꯌꯣꯟꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯧ ꯍꯣꯏ ꯃꯥꯅꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩꯅꯣ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯁꯦꯟꯗꯨ ꯊꯤꯟꯅꯔꯁꯤꯅꯦ ꯑꯁꯨꯝꯅ ꯕꯤꯇꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯃꯕꯥꯏꯅ ꯉꯥꯏꯈꯣ ꯕꯤꯇꯝ ꯌꯨꯝꯗ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯈꯤꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯥꯏꯐꯦꯠꯇ ꯇꯥꯟꯅꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯕꯤꯇꯝꯕꯨ ꯃꯥꯒꯤ ꯃꯕꯥꯏꯅ ꯄꯨꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯇꯝꯅ ꯏꯕꯥꯏ ꯀꯩꯗꯧꯔꯒꯦ ꯇꯥꯟꯅꯗ꯭ꯔꯁꯨ ꯌꯥꯔꯕꯗꯨꯕꯨ ꯃꯤꯅ ꯑꯃꯨꯛ ꯍꯥꯟꯈꯤꯗꯅ ꯇꯣꯛꯅꯅꯤꯀꯣ ꯍꯥꯏ ꯍꯥꯟꯖꯈꯤꯁꯅꯨꯅꯦ ꯃꯗꯨꯒꯤ ꯌꯨꯝꯗꯣ ꯃꯤ ꯂꯩꯅꯕ ꯁꯥꯕ ꯌꯨꯝ ꯅꯠꯇꯦꯅꯦ ꯑꯄꯪꯕ ꯅꯪꯕꯣ ꯂꯥꯏꯒꯤ ꯃꯀꯣꯟꯅꯤ ꯅꯪꯗ ꯅꯠꯇꯦꯅꯦ ꯌꯨꯝꯁꯤꯗ ꯂꯩꯅꯕ ꯂꯥꯛꯑꯝꯕ ꯃꯤꯁꯦ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯏꯕꯥꯏ ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯀꯥꯏꯗ ꯆꯠꯅꯤꯒꯦꯅꯦ ꯂꯥꯏꯅ ꯈꯔ ꯆꯥ ꯃꯤꯅꯈꯔ ꯍꯥꯠ ꯂꯩꯕ ꯉꯝꯃꯗꯕ ꯌꯨꯝꯅꯤꯅꯦ ꯑꯗꯣ ꯋꯥꯐꯝꯁꯤ ꯏꯕꯥꯏꯒꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥꯏꯒꯦ ꯇꯥꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯇꯝꯒꯤ ꯃꯕꯥꯏꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ ꯃꯇꯝꯗꯨ ꯅꯤꯡꯊꯝꯊꯥꯅꯤ ꯌꯥꯝꯅꯁꯨ ꯏꯪꯉꯤ ꯑꯗꯨꯕꯨ ꯗ꯭ꯌꯨꯇꯤ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯑꯗꯨꯝ ꯇꯧꯅꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯈꯔꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯑꯆꯠ ꯑꯋꯣꯡ ꯆꯦꯛ ꯇꯧꯔꯤ ꯑꯌꯨꯛꯀꯤ ꯈꯝ ꯊꯦꯡꯅ ꯏꯪꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯃꯊꯣꯜ ꯑꯍꯨꯝ ꯋꯥꯡꯕ ꯌꯨꯝ ꯑꯃ ꯂꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗꯤ ꯅꯨꯡꯁꯥ ꯐꯖꯅ ꯐꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯔꯅ ꯑꯆꯠ ꯑꯋꯣꯡ ꯆꯦꯛ ꯇꯧꯅꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤ ꯏꯪꯉꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯅꯕ ꯀꯥꯈꯠꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯎꯍꯧꯗꯦ ꯀꯣꯟꯅ ꯈꯪꯅꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟ ꯑꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄꯗ ꯆꯠꯅꯅꯕ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯊꯤꯔꯕꯁꯨ ꯐꯣꯟ ꯇꯧꯔꯕꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯐꯪꯗꯕꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯌꯨꯝꯗ ꯂꯥꯛꯄ꯭ꯔꯥ ꯍꯪꯉꯨꯏ ꯑꯗꯨꯕꯨ ꯂꯥꯛꯇꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯗꯨꯀꯥꯟꯁꯤꯡꯗ ꯆꯠꯂꯒ ꯃꯥꯡꯈ꯭ꯔꯤꯕ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯎꯠꯂꯒ ꯁꯤꯒꯨꯝꯕ ꯃꯤꯁꯤꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯛꯈꯤꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯣꯏꯊꯤ ꯊꯤꯅꯔꯤꯉꯩꯗ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯂꯦ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤꯅ
ꯑꯩꯈꯣꯏ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜꯗ ꯆꯪꯈꯤ ꯑꯗꯨꯒ ꯄꯔꯊꯥ ꯆꯥꯅꯈꯤ ꯑꯁꯨꯝꯅ ꯄꯔꯊꯥ ꯆꯥꯅꯔꯤꯉꯩ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯄꯥꯔꯁꯅꯦꯜ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯨꯝ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯅꯨꯡꯁꯥ ꯌꯥꯏꯔꯨꯁꯤ ꯍꯥꯏꯔꯝꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗ ꯉꯁꯥꯏ ꯌꯨꯝꯗ ꯀꯥꯔꯨꯁꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯇꯝꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯥꯕꯗꯨ ꯄꯨꯂꯞ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ ꯃꯇꯝꯁꯤ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯇꯥꯔꯛꯂꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯌꯨम अदुदा यामना चेक्सिन्ना चंखी मपानदगी येंबदा कया थोइना चारुद्रबसु मनुंगददी यामना चारुमखी अखोई मयामना का कादा संगुना असुम थिरकपदा करी अमता थिंगदि अदुबु इहांग हांगबा युम अदुदगी करीनो खांगदबा मनम कया नमलखी मसिदगी अखोई मयामना मथकलोमदा काखत्सी हाइदुना मथकलोमदा काखनरई असुमना अखोइना काखलुबदा पार्टनर अनि अदो सीरगा लेरमखी मदु उबदा अखोई यामना पाखलखी मिसी अदुसु यामना किनिंगाई ओइबा मवोंगदा मसासिंग अदु मुसिन मुसिन मुना काहटली अदुगा ममित मिपान अदुसु पोंखटलगा ngangsan ngangsilli मदु उबदा अखोइना असीबा हक्सांग अदो पोस्टमार्टम गिदमक पुरकलगा पोस्टमार्टम तौखी अदुगी रिपोर्ट अदु अंगकबा ओइखी असीबा मसा अदु इसिंगदा नमसिलगा हाटपनी अदुगा मंग अदुसु मियोई खरना लैथटलगा हाटपनी अतोपा मिसी अमना मंग अदु जेटलोमदा लैथटलगा हाटली अदुगा असीबा अमना ओइरोमदा लैथटलगा हाटपनी हाइबा खंगलखी अदुबु हेना ngakpa amana मखोइबु फाबा पुनबगी खुदम अमत्ता फंखिदे मासिदगी असीबा हक्सांग अनि अदु मखोइ मखोइगी हौनबी मतुंग इना पोलोइखी अदुबु अंगकपदी मखोइना पोलोइबा हेक हौबगा नोंग तारखी मरमदुना पोलोइबा दु यामना वाना पोलोइखी मासिदगी युम अदुगी मरमदा अतोपा वाफम कयासु फोंगरखी मदुदी युम अदुदा मखोइ मतै मनाव अनि लेरमी मखोइ अनिना यामना वाना होनजदुना युम अदु साजखिबनी युम अदु साब लोरगा युम अदुदा लैबा सही फारकपदा युम अदुदा अचौबा सेनफम अमा पियु हाइदुना दिमान लाखी मसिदगी मतै मनाव अनि अदुना पीबा ngamloya हाइदुना यामना कन्ना निंगाई संदानखी मसिदगी नोंगमा नोंग कन्ना ताबा नुमित अमदा मखोइ मियोइ अहुम लाक्लगा युम अदुदा लैरिबा नुपा नुपी मतै मनाव अनि अदो इसिंगदा नमसिलगा मंगक लैथटलगा हाटखी मखोइगी मचासु पोक्चदबनिना कना अमतना मखोइबु कनबिनबा लैखिदे अदुमक सीखी मखोइने हेक सीखिबदगी युम अदु तमनबा अदुम हौरखी अहिंग अहिंग मी कप्पा लाउनबा खन चैनबगी खोंजल युम अदुदा ताखी मसिदगी युमथंगनबदा लैबा मी सिंगना लैबा किनरकपदगी अमाइबा अमाइबी कया तानखी नोंग नुमित अमसु अमाइबा मखोइ अनिना युम अदुदा तौरिबा अदु करिनो खांदोकनबा लाई अमा खोइरंबा लाखी मसिदगी मखोइना अयुक अंगनबा अदुदा लाइगी वइबा पोटलम खरा पुरगा युम अदुदा संगई मतम अदुदा यामना ngakpa amana युम अदुदा मी लेरमी नुपी अमा थोरकलगा कना हंगबनो हाइना हंगकपदुदा अमाइबा अनिदुदी पुंगक ngakhi अदुगा लाक्लिबा मयाम अदुसु ngakpana खमथेंगलै मसिदगी अमाइबा अनि अदुना मखोइना लाइगी वइबा लाइरोन खरा सोलगा नुपी अदुदा इसिंग खरा खिकलुबददी नुपी अदु युम अदुगी मथकलोमदा कन्ना सेंखतकी मदुदा अमाइबा अनि अमदी अतै मियुइ सिंग अदुना नुपी अदुबु तानरुबदा अमाइबा अनि अदुगी मनुंगदगी अमा थौरी जालगा युम अदुदा सीरगा लेरमखी मदु उबदगी अमाइबा अमदी लाक्लिबा मयाम अदु लाई खुरम ngamlaroi haiduna thorakle अमाइबा अनि अदुदा नतना मखोइगा लोइनरकपा मिसिंग अदुसु युम अदुदगी सेंथोकनरई तांजा अदुदा युम अदुगी मनुंगदा मीना ngarang ngarang langपकी खोंजल हौना तारई खोंजल अदु ताबदगी मयाम अदु अमुक्के हेना किनखिदुना मफम मरांग खंगदना पंक्सियनदा चेनरे अदुबु उचिन नाचिन मखोइ युमगी मपान फावबदी यहोरी मपानदा लैरिबा मियोइ सिंगना कैदौरे हाइना हंगकपदा थोकलिबा थौदोकसिंग अदु तमखी मसिदगी मखोइना मफम अदुदा कुइन लैथबदा अफबा ओइररोइ खनबदगी मफम अदु थादोक्तुना सनखी असुमना अमाइबा अनिदुसु युमदा हलखी अदुबु यामना नुंगाइतबदी
yum aduda sangbada thauri yalhoba amaiba adu mathangi nong nganbada awoiba maki oina thauri yanduna siramki thawdok adudagi kana amata yum adugi maramda yengbiyu haibase yakhidre masidagi yum adu tamnaduna ngasi su adum leiriba duni miyoi kayana mapu sarga yum adu yonaba honaribani asumna bitamgi mabaina yum adugi maramda wafam kaya hairi adubu wafam adu bitamna thajaba ngamlamdi masidagi mahakna yum aduda sanglaga yenguge kaidoraki yenge haina pukningda khankhre asumna bitamna mabaiga wari sanaraba matung mahaksu yumda halakle adubu mahak yum lomda di satri ngasai mahakna leige hainaramba yum adomda oina lakle asumna lakpana mahak yum adu yori matam aduda yum adugi akoiba adu mi kanasu leiramdi masidagi bitamna yum adugi sumangda paraprap sangsinuna yum aduda kana leige haina kauki adubu kana amatana khumlakhiri masidagi bitamna mi asum kauduna yum manung aduda sangsilli asumna mahakna sangsinbada yum adugi thongjaw adu masa matomta thingjinlakhi matawadu ubada bitam jingnaba akiba pharokle adubu nuksinna oiramgani khanduna imung aduda amuk sangsilli asumna sangsilubada mahaku kanagumba amana pairaga imungda singsilmadawna singsilakhi asumna singsilakpa aduda bitamna thongjin panda kanna yali masidagi amu khangtha thadori asumna kanna yalambadagi khangtha thadorokpa aduda bitamdu manatona phaglangde yeisinbadagi I thokle thawdok adudagi bitamdu kiraktuna yum adu thadoklamaga mayum lomda gari du kanna lekhallaga thorokhi masidagi mahak yum jawri mahakna yum hek jawbaga magi nupida paw punamak tamkhi masidagi maiba ama kauraga yengbada amaiba aduna hais ibungo nangdi siramdawene narai bakleiko sese ai lai khoram biramge asumna hairaga lai khoram biki masidagi amaiba adusu lai khoiramba loraga mayumda hankhre bitamsu yumda lehori mahakna khalli is siramnida wari asi matang asida loijari wari asida soikiba lankiba wahi wata khibik tabiriba sinna pukchel sauna ngak pigani